Friends मैम हजिक मिडल ईस्ट तौरीबा हजिक हजिक लेरिबा मिडल ईस्ट के इरांग से सिगी ओइबा डेवलपमेंट कया मसु ngasi gi leiko aduga maruaina middle east ki oiba ngasi gi khwaidagi nuaitaba thodo hai taradi khoi yaman gi side tagi saudi arabia gi mafum kaya da yaman na misal amasung drone attack tau khrebagi wari simadum headline on every international media sing da domain phongdok nare ko adu maruaina yaman na khoi gi saudi arabia de attack tau khibasi petroleum product hai tare ko petroleum industry aduga moi gi oil refinery sing do hariba mafam sing tawbane aduna sigi matang sida aina video si tangkhayo silakwa daida haitare adugi matang da saudi ga yaman ga thinari se makhoi si yekna bo si masigi matang si masoi mayam da khidang understand taw na bagi damak ta wari khara ma hapsaram ge ko adugi matam du fo mayam video si loi fo yang biraga de middle east hauji thoi ba conflict mayam se sigi matang da mayam na du khidang de gyan ta ba ngam bi ge ne ba ko aduna mayam na so video si loi fo yang bi aduga masigi knowledge ka ma geopolitics ki oi ba knowledge ka ma sulomi na si ko aduga ani suba amana khoi yaman gi side na hojiki do leire ko haidi yaman na saudi arabia da attack tawgi wari ma leire do saudi dagi so dum khut khara halak khrebi wari ma leire sina na kala ma thamaga do another wari mana khoi gi israel ga palestine gi oidene ba adu israel ga palestine gi si oina ngasi gi oina khoi israel gi settler hai group ma lei ko settler si kana no duga ma khoi si moina tawri ba hingsa gi thabak sin kari no haiba snai tongan ba video ma da separate video ma da ai mayam da share tawjara ke khoi si gi video si da hapor gi maroina video si da di khoi yaman ga da saudi arabia thina ribagi maram se mahoi history khara soi thamjage ba adai kona laksage adu hojik palestine da lari se palestine gi israel gi oina hojik lari se settler sing na khoi gi west bank da palestine gi west bank da adumai hingsa tawbada gi palestine macha mari sire habagi pau se man different international media sin adumai phongdong nare aduna hojik hingsa ngatani ko hojik lari ba middle east hojik lari potse aduga hojik ina mayam da langningi se khoi yaman ga saudi ga se mayam su tabi dang maru oina saudi arabia ga yaman ga se nang lai tan moi je khana sai na ba ge wari ma dum thoi ko adu sigi matang dai mokhoi ani sigi history khatang yemina se ba akoi ni yaman da hojik lai riba yaman se country amani mayam na khangbi ga da ba hari ba country si da hojik sarkar ani ne ba pale se sarkar amana kanano har kanda mokhoi praja ni elect tawro khan ba dugum ba democratic government amal lai ye ba ko yaman da hothi na te ko haji hothi se na lai ri se si de hothi se tongan ba mane ba adu sina tabi another government amana hothi se na hoji ekhoina mayam hariba iran gi yamna pulliba iran gi full support tawriba dagi israel dagi attack tawri se hothi sare se hothi se si so yaman da hoji hoji akoi gi sarkar paliba government amane ba ko aduna yaman si hoji hoji sarkar makhal ani ne bele se amana democratic government ama aduga atop amana hothi na pan bane ba aduga hotis na hojik paliba koigi yaman da palise masi hanadagi palaga makhone sarkar semaga lakpa nate ko aidi maru oina moi 2014 da civil war ama thoki eba yaman da hariba civil war ja sigi civil war sida hotis hariba moi che group amoin leram bane ko matam da adugi group sina koigi yaman gi capital sana har se sana se mani capture tawra matung da matam da koi democratic government oina leriba koigi yaman gi sarkar se hariba official makai chi sana hariba capital se yaman gi capital se thado aga ma hoji chen khibne ba to pa side ama dai tar yaman gi manung ko aduga hoji hoji hotis na hoji palaga mafam se lai hobani aduna part amana hotis na pale part amana democratic government oiba amana pale ba aduga sida koina khangjin biya base hotis hariba group se achina maruina muka russia china amasung iran support taweba ko aduga another koi democratic government lai riba kamudo aduna muka mo hoji saudi arabia adagi us se hariba western country adagi israel yauna ma hoi singa support tawba sarkar ne aduna hojik sida conflict si kai dagi lake har kanda hotis na mapang kan khalap ko saudi arabia sum pam deba kari no har kanda saudi arabia na khanje maramdi hotis na kai guma pangai kan khalaga mogi saudi gi border area po du lanchil agadi akoi de lairiba security gi concern oiba kayama problem la lakani ko keno da koi saudi arabia manungda aduna maram oraga makoi si advance oiba sumya yade habaji koi saudi arabia wo khanda laiba aduna maram orakanda mamang da saudi arabia na attack to yaw hebo hotis da ko hotis na amuka khud halaga duman saudi de attack to heba du saudi attack saudi attack to bo hotis na sidana maru ena makoi petroleum gi product mafam lai ba haida oil refinery mafam se maru ni energy sector ne hotis ne attack to se mokain thubai khai ba saudi gi to se sima understand to bi ko adagi factor amana se la ka du se saudi arabia na hotis se sumya ya de se kari no hai tar iran se sumaram mamane masigi maram sina kari no har kanda middle east ta hoji lai middle east ge whole middle east sida makoi je power tan ba kambu khar lai ba har power tan ba kambu sida kana no har kan israel ga saudi arabia ga iran ga har country ahum sine saudi arabia na ju khalle ba middle east na aina khwai tagi ning thawoi na king oina lai ge do ni aina khwai tagi chawkhat pa country amoina leader oina lai bi gi wakhan se saudi arabia ju khalle ba
ꯏꯔꯥꯟꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯏꯖꯔꯦꯜꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯦ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯅ ꯈꯜꯂꯦꯕ ꯏꯔꯥꯟꯅ ꯑꯗꯨꯒꯤ ꯊꯥꯛꯇ ꯃꯈꯣꯏꯅ ꯃꯤꯗꯜ ꯏꯁꯇ ꯍꯦꯔꯣ ꯁꯥꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯕꯅꯤꯅ ꯏꯔꯥꯟꯅ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯍꯨꯊꯤꯁꯅ ꯀꯩꯒꯨꯝꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯍꯜꯂꯛꯄ ꯃꯈꯣꯏꯅ ꯗꯦꯕꯂꯞ ꯇꯧꯈꯠꯂꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯕꯨ ꯅꯝꯊꯔꯛꯀꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯍꯨꯊꯤꯁꯁꯦ ꯃꯁꯤ ꯅꯝꯊꯗꯕ ꯌꯥꯗꯦ ꯋꯥꯈꯜꯁꯦ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯦꯕ ꯑꯗꯨ ꯏꯔꯥꯟꯗꯗꯤ ꯃꯈꯣꯏꯅ ꯗꯥꯏꯔꯦꯛ ꯑꯦꯇꯦꯛ ꯇꯧꯗꯦ ꯀꯔꯤꯒꯤ ꯏꯔꯥꯟꯗꯗꯤ ꯃꯥꯒ ꯂꯝꯕꯥ ꯇꯧꯕ ꯉꯝꯗꯦꯕ ꯏꯔꯥꯟꯗ ꯂꯝꯕꯥ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯃꯥ ꯏꯔꯥꯟꯗꯗꯤ ꯑꯦꯇꯦꯛ ꯇꯧꯗꯦꯕ ꯁꯥꯎꯗꯤꯅ ꯉꯁꯥꯏꯒꯤ ꯁꯥꯎꯗꯤꯅ ꯇꯧꯔꯤꯁꯤना ꯏꯔꯥꯟꯒꯤ ꯄꯨꯜꯂꯤꯕ ꯍꯨꯊꯤꯁꯇ ꯑꯦꯇꯦꯛ ꯇꯧꯕꯅꯦꯕ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯃꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯈꯟꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯁꯥꯎꯗꯤꯒ ꯏꯔꯥꯟꯒ ꯃꯔꯨꯑꯣꯏꯅ ꯊꯤꯅꯔꯤꯁꯦ ꯑꯩꯈꯣꯏ ꯑꯃꯅ ꯁꯤꯌꯥ ꯑꯣꯏꯕꯒꯤꯅꯤ ꯑꯃꯅ ꯁꯨꯅꯤ ꯑꯣꯏꯕ ꯅꯠꯇꯦꯀꯣ ꯑꯗꯨꯁꯨ ꯐꯦꯛꯇꯔ ꯃꯆꯥ ꯑꯃꯗꯤ ꯂꯩ ꯍꯥꯏꯀꯣ ꯑꯩꯅ ꯑꯥꯔꯇꯤꯀꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡ ꯍꯥꯟꯅꯒꯤ ꯍꯧꯈꯤꯕ ꯍꯤꯁꯇ꯭ꯔꯤꯁꯤꯡ ꯄꯥꯕ ꯃꯇꯝꯗ ꯑꯗꯨꯒꯤꯁꯨ ꯈꯤꯇꯪ ꯃꯥꯒꯤ ꯃꯆꯥ ꯑꯃꯗꯤ ꯐꯦꯛꯇꯔꯗꯤ ꯑꯣꯏꯔꯒ ꯇꯁꯦꯡꯕꯒꯤꯗꯤ ꯑꯗꯨ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯁꯤꯌꯥ ꯃꯨꯁꯂꯤꯝ ꯅꯠꯇ꯭ꯔꯒ ꯁꯨꯅꯤ ꯃꯨꯁꯂꯤꯝꯒꯤ ꯗꯤꯚꯥꯏꯠꯇꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯠꯇꯦ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯁꯤ ꯄꯋꯥꯔ ꯇꯥꯟꯅꯔꯛꯄꯗ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯑꯣꯏꯔꯤꯕ ꯉꯁꯥꯏꯒꯤ ꯃꯤꯗꯜ ꯏꯁꯇ ꯂꯩꯔꯤꯕꯁꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯍꯨꯝꯁꯤ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯁꯦ ꯄꯋꯥꯔ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯑꯃꯒ ꯊꯤꯅꯕꯅꯦꯕ ꯁꯤꯌꯥꯒ ꯁꯨꯅꯤꯒ ꯇꯁꯦꯡꯅ ꯁꯤꯌꯥ ꯁꯨꯅꯤꯗ ꯕꯦꯁ ꯇꯧꯔꯒ ꯊꯤꯅꯕ ꯑꯣꯏꯇꯥꯔꯗꯤ ꯂꯦꯕꯥꯅꯟꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯦꯀꯣ ꯍꯦꯖꯕꯣꯂꯥꯁꯦ ꯁꯤꯌꯥꯅꯤ ꯂꯦꯕꯥꯅꯟꯁꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒ ꯗꯥꯏꯔꯦꯛ ꯂꯥꯟ ꯇꯧꯗꯦ ꯍꯨꯊꯤꯁꯇ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯍꯧꯖꯤꯛ ꯏꯔꯥꯛ ꯍꯥꯏꯔꯤꯁꯦ ꯏꯔꯥꯛꯇꯁꯨ ꯁꯨꯅꯤꯁꯨ ꯂꯩ ꯑꯗꯒꯤ ꯁꯤꯌꯥꯁꯨ ꯐꯅꯌꯥꯝꯅ ꯂꯩꯌꯦꯕ ꯑꯗꯨ ꯃꯥ ꯏꯔꯥꯛꯇꯗꯤ ꯃꯥ ꯑꯦꯇꯦꯛ ꯇꯧꯗꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯑꯣꯟꯂꯤ ꯁꯤꯌꯥ ꯅꯠꯇ꯭ꯔꯒ ꯁꯨꯅꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯔꯤꯂꯤꯖꯟ ꯐꯦꯛꯇꯔ ꯈꯛ ꯅꯠꯇꯦꯕ ꯏꯔꯥꯟꯒ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒ ꯅꯠꯇ꯭ꯔꯒ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒ ꯍꯨꯊꯤꯁꯀ ꯊꯤꯅꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯄꯣꯠꯇꯅꯦꯕ ꯃꯔꯨꯑꯣꯏꯅ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯤꯗꯜ ꯏꯁꯇ ꯉꯁꯤ ꯊꯣꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯄꯋꯥꯔ ꯇꯥꯟꯅꯔꯛꯄꯒꯤꯗꯃꯛꯇ ꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯒꯤ ꯏꯚꯟ ꯒꯖꯥꯒꯤ ꯁꯥꯏꯠꯇ ꯑꯃꯨꯛ ꯍꯥꯏꯔꯣ ꯒꯖꯥꯒꯤ ꯁꯥꯏꯠꯁꯤꯅ ꯑꯃꯨꯛꯀ ꯏꯖꯔꯦꯜꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯗ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄꯦꯂꯦꯁꯇꯥꯏꯟꯁꯦ ꯃꯈꯣꯏꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯀꯟꯇ꯭ꯔꯤ ꯄꯤꯊꯣꯛꯈ꯭ꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯣꯏꯅ ꯑꯥꯔꯃꯤ ꯂꯩꯕ ꯌꯥꯔꯅꯤ ꯐꯥꯏꯇꯔꯁꯦ ꯂꯩꯕ ꯌꯥꯔꯛꯀꯗꯣꯏꯅꯦꯕ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯩ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯔꯒꯗꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯏꯖꯔꯦꯜꯁꯤ ꯌꯥꯝ ꯊꯤꯅ ꯄꯤꯛꯄ ꯀꯟꯇ꯭ꯔꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯗꯤꯐꯦꯟꯁ ꯉꯝꯃꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯦꯂꯦꯁꯇꯥꯏꯟꯁꯦ ꯀꯟꯇ꯭ꯔꯤ ꯑꯣꯏꯅ ꯄꯤꯕ ꯌꯥꯗꯦ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤꯒꯤ ꯐꯦꯛꯇꯔꯁꯤꯅꯦꯕ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯉꯁꯥꯏ ꯏꯔꯥꯟꯁꯤ ꯅꯝꯊꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗꯅꯦꯕ ꯑꯃꯦꯔꯤꯀꯥꯒ ꯏꯖꯔꯦꯜꯅ ꯑꯃꯨꯛꯀ ꯆꯪꯁꯤꯜꯂꯒ ꯃꯔꯝꯗꯤ ꯏꯔꯥꯟꯅ ꯆꯥꯎꯈꯠꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒ ꯍꯥꯟꯅꯗꯒꯤ ꯊꯤꯅꯔ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯤꯗꯜ ꯏꯁꯇ ꯆꯪꯉꯨꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯈꯣꯏ ꯆꯥꯎꯈꯠꯍꯟꯕ ꯌꯥꯗꯦꯅ ꯏꯔꯥꯟꯁꯦ ꯅꯝꯊꯅꯕ ꯍꯣꯠꯅꯕꯅꯦꯕ ꯍꯧꯖꯤꯛꯐꯥꯎꯁꯨ ꯉꯝꯗꯦꯗꯅꯀꯣ ꯑꯗꯨꯒ ꯃꯁꯤ ꯉꯝꯕꯁꯨ ꯋꯥꯒꯅꯤ ꯚꯤꯗꯤꯑꯣꯁꯤ ꯈꯤꯇꯪꯕꯨꯗꯤ ꯁꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯅꯣꯂꯦꯖ ꯈꯤꯇꯪ ꯑꯣꯏꯅꯕ ꯍꯣꯠꯅ ꯀꯥꯟꯗ ꯈꯤꯇꯪ ꯁꯥꯡꯗꯣꯛꯈ꯭ꯔꯦꯀꯣ ꯌꯨ ꯑꯦꯁ ꯑꯦꯅ ꯍꯧꯖꯤꯛꯀꯤ ꯏꯔꯥꯟꯁꯦ ꯃꯣꯏꯅ ꯅꯝꯊꯅꯕ ꯈꯜꯂꯤꯁꯦ ꯅꯝꯊꯕ ꯉꯝꯃꯣꯏꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯏꯔꯥꯅꯤꯌꯟ ꯄꯤꯄꯜ ꯍꯥꯏꯇꯥꯔꯦ ꯁꯤꯇꯤꯖꯟ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛ ꯏꯔꯥꯟꯗ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯦ ꯃꯈꯣꯏꯅ ꯁꯄꯣꯔꯠ ꯇꯧꯋꯦꯕ ꯑꯗꯨꯅ ꯃꯄꯥꯟꯒꯤ ꯐꯣꯔꯁ ꯑꯃꯦꯔꯤꯀꯥ ꯑꯣꯏꯒꯦꯔꯥ ꯏꯖꯔꯦꯜ ꯑꯣꯏꯒꯦꯔꯥ ꯏꯔꯥꯟꯒꯤ ꯁꯔꯀꯥꯔꯁꯦ ꯇꯨꯍꯟꯕ ꯉꯝꯃꯣꯏꯕ ꯑꯃ ꯁꯤꯈꯤꯅꯤꯀꯣ ꯑꯃꯃꯨꯛ ꯃꯍꯨꯠ ꯁꯤꯜꯂꯛꯀꯅꯦꯕ ꯁꯔꯀꯥꯔꯁꯦ ꯇꯨꯕ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯇꯝꯁꯤꯟꯕ ꯌꯥꯕ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯦꯅꯤ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯥꯒꯤ ꯁꯔꯀꯥꯔ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯁꯥꯗꯨꯒꯤ ꯄꯥꯕ꯭ꯂꯤꯛꯅ ꯄ꯭ꯔꯖꯥꯁꯤꯡꯗꯨꯅ ꯁꯤꯟꯒꯗꯧꯕꯅꯦꯕ ꯏꯟꯗꯤꯌꯥꯒꯤ ꯁꯔꯀꯥꯔꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯒꯦꯕ ꯏꯟꯗꯤꯌꯥꯗ ꯄꯥꯜꯂꯤꯕ ꯍꯧꯖꯤꯛ ꯕꯤꯖꯦꯄꯤ ꯁꯔꯀꯥꯔꯁꯦ ꯅꯪ ꯁꯤꯟꯗꯣꯛꯀꯦ ꯍꯥꯏꯇꯥꯔꯗꯤ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯑꯒ ꯕꯣꯝ ꯊꯥꯗꯔꯒ ꯁꯤꯟꯕ ꯌꯥꯔꯣꯏꯕ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯈꯩꯁꯤꯅ ꯕꯤꯖꯦꯄꯤꯁꯤ ꯄꯥꯝꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯁꯤꯟꯖꯒꯗꯧꯕꯅꯦꯕ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯜꯂꯦ ꯈꯜꯂꯣ ꯀꯣꯡꯒ꯭ꯔꯦꯁꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯂꯛꯇꯕ ꯃꯇꯝꯗ ꯀꯣꯡꯒ꯭ꯔꯦꯁꯇꯣ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯁꯤꯟꯖꯒꯗꯧꯕꯅꯦꯕ ꯆꯩꯅꯥꯗꯒꯤ ꯂꯥꯛꯑꯒ ꯆꯩꯅꯥꯗꯒꯤ ꯕꯣꯝ ꯊꯥꯗꯔꯀꯥꯟꯗ ꯗꯦꯜꯂꯤꯗ ꯕꯣꯝ ꯊꯥꯗꯔꯒ ꯁꯔꯀꯥꯔ ꯁꯤꯟꯕ ꯌꯥꯔꯣꯏꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯃꯔꯨ ꯑꯣꯏꯔꯒꯅꯦꯕ ꯏꯖꯔꯦꯜꯒ ꯑꯗꯒꯤ ꯌꯨ ꯑꯦꯁ ꯑꯦꯒꯅ ꯏꯔꯥꯟꯗꯒ ꯉꯁꯤ ꯕꯣꯝ ꯊꯥꯗꯅ ꯈꯣꯠꯇꯅ ꯑꯗꯨꯛ ꯀꯨꯏꯅ ꯇꯧꯔꯛꯄꯗ ꯀꯩꯝꯇ ꯃꯆꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯤꯁꯦ ꯉꯝꯁꯨ ꯉꯝꯃꯣꯏꯀꯣ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥꯁꯨ ꯆꯦꯟꯊꯣꯛꯐꯝ ꯊꯤꯔꯤꯅꯤꯀꯣ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯁꯇ ꯀꯪ ꯀꯣꯠꯂꯒ ꯀꯥꯔꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇꯅꯦꯕ ꯑꯃꯦꯔꯤꯀꯥꯅ ꯍꯧꯖꯤꯛ ꯇꯥꯗꯣꯏꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯅꯥꯊꯣꯛꯐꯝ ꯊꯤꯔꯤꯅꯣ ꯏꯖꯠ ꯑꯃ ꯂꯩꯔꯒ ꯍꯥꯏꯗꯤ ꯏꯖꯠ ꯃꯥꯡꯉ ꯊꯣꯛꯄ ꯅꯠꯇꯕ ꯀꯔꯤꯒꯨꯝꯕ ꯇꯧꯔꯝꯃꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯊꯣꯛꯈꯤꯅ ꯐꯗꯧ ꯃꯥꯜꯂꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯅꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯎꯕꯒꯤ ꯃꯑꯣꯡꯁꯤ ꯍꯥꯏꯗꯤ ꯌꯨ ꯑꯦꯁ ꯑꯦꯅ ꯉꯝꯕꯒꯤ ꯃꯑꯣꯡꯁꯤ ꯎꯔꯛꯇꯕ ꯃꯇꯝꯁꯤꯗ ꯌꯨ ꯑꯦꯁ ꯑꯦꯅ ꯑꯃꯨꯛꯀ ꯅꯦꯒꯣꯁꯤꯌꯦꯁꯟꯗ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯇꯧꯕ ꯍꯧꯔꯁꯦ ꯇꯦꯕꯜꯗ ꯑꯃꯨꯛꯇꯪ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯔꯁꯦꯅ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯁꯥꯏꯠꯇꯒꯤ ꯇ꯭ꯔꯝꯞꯀꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯃꯨꯛꯀ ꯉꯁꯤꯒꯤ ꯄꯥꯎꯗ ꯌꯥꯎꯕꯁꯤ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯅ ꯔꯤꯖꯦꯛ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯀꯩꯝ ꯆꯠꯅꯔꯣꯏ ꯍꯥꯏꯌꯦꯕ ꯅꯪꯒꯤ ꯅꯥꯇꯥ ꯍꯥꯏꯗꯤ ꯅꯪꯒꯤ ꯀꯥꯗꯔꯗꯣ ꯈꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛ ꯁꯥꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯉꯝꯂꯤ ꯃꯇꯤꯛ ꯅꯪ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯑꯣ ꯅꯪꯁꯨ ꯑꯩꯈꯣꯏꯁꯨ ꯅꯪꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯒ ꯑꯉꯝꯕ ꯈꯔ ꯍꯥꯠꯅꯈꯤꯁꯦ ꯍꯥꯏꯕꯅꯦ ꯏꯔꯥꯟ ꯍꯥꯏꯔꯤꯁꯦ ꯃꯤꯗꯜ ꯏꯁꯀꯤ ꯋꯥꯔꯤꯁꯤ ꯐꯖꯅ ꯑꯗꯨꯝ ꯅꯩꯅꯔꯒꯗꯤ ꯃꯇꯝꯗꯤ ꯈꯔ ꯆꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯒ ꯈꯤꯇꯪꯗꯤ ꯂꯧꯁꯤꯟꯅꯕꯅꯦꯕ ꯋꯥꯔꯤꯁꯦ ꯀꯟꯇ꯭ꯔꯤꯁꯦ ꯑꯃꯒ ꯊꯤꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯕꯅꯦ ꯄꯋꯥꯔꯁꯨ ꯇꯥꯟꯅꯕ ꯃꯁꯤꯡꯁꯤ ꯌꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯃꯌꯥꯝꯅꯁꯨ ꯑꯟꯗꯔꯁꯇꯦꯟ ꯈꯔꯗꯤ ꯇꯧꯕꯤꯔꯝꯒꯗꯧ ꯃꯥꯜꯂꯤꯀꯣ ꯍꯥꯏꯗꯤ ꯌꯃꯟꯒ ꯁꯥꯎꯗꯤꯒ ꯊꯤꯅꯔꯤꯕ ꯏꯔꯥꯟꯒ ꯊꯤꯅꯔꯤꯕ ꯃꯔꯝꯁꯦ ꯏꯔꯥꯟꯒ ꯁꯥꯎꯗꯤꯒ ꯊꯤꯅꯔꯤꯕ ꯃꯔꯝꯁꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯈꯤꯇꯪ ꯃꯌꯥꯝꯅꯁꯨ ꯀꯥꯟꯅꯕ ꯐꯪꯕꯤꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯅꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯌꯔꯁꯨ ꯇꯧꯊꯣꯛꯄꯤꯔꯝꯃꯣ ꯑꯗꯒꯤ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ
ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯇꯧꯕꯤꯃꯜꯁꯨ ꯀꯥꯎꯖꯔꯣꯏ ꯑꯗꯨꯒ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ